mayambu ahannamaktada ikok nonna taramna okjari ngasidi aikhoina Valentine Day ga mari lenana akhannaba wari amakaktang khudol tamjage aikhoina hana thajaramba nangna lot khrasu makha taba tangka hayeng soidanamak taba phungiragani hojik tabirasi Valentine Day gi akhannaba wari ama December thane ningtham thasu phajana changle nganthoi GP Women College da second semester tamme mahak hostel da leibane matamduda mahak nupa koidri aduga nupa gi wakhalsu thoine hena phaude mamanabi singa punba mamanabi singa ningtamna nokna khena harawna wari kaya ma sabada nganthoidi yamma nungajarame aduga penchu penjarame nong phadoksu class of leiba numitta mamanabi singa punna bidi pakta laktuna makhoi masen punba kariguma khara chaminadana adum phamme nupa khnadringai nupa gi wakhal khandringai imanabi sing punum matamda masida phangliba harauba nungaiba sidi kari hairone yamna hena nungaibane yamna hena su penbane nongmadi nganthoi mahak matomta nungthingi pung anirom tarak padaida biti paktala lame numittumadi maga loinaba tinaba mamanabi kanasu yaude mahak phana kuina pungkhai ma khare hena phamgle lame matam adudane sumorjechu kariguma thaba masalubadagi mahaksu biti pak aduda ngakhtang chalalame mi mayam amasu phamnarame aduga chatpasuirame mayam dugi maraktane nganthoidi mahak matom tamak phamlaglerame matom ta phamlaga larik ama yelga leibado somorjin ubada masu kari wakal phororabano khangde nganthoi manak tamna parap changle aduga mahak na nganthoida wari saba hore nganthoi su amukta pawu udriba basa khangdaba nupa amana adumna wari sarak matamdadi khumpham khangde yamna ikai na somorjin hangba wa kaya ama adum khumme numittuda makhoi ani ming khangnare aduga nganthoi gi leifamsu somorjin hangbadagi khangle nganthoi di somorjin wa kaya ama hangbada ikai na adum khumme wa samutta lotkide loina haidoki aduga somorjin gi leifamsu mangna hangringai somorjin haidorapodagi mahakchu khangle somorjin na kokithanda leibane mahak medical thanabgi damak tuition torga leibane numittuda makhoi ani waridi yamna sanakide ming amadi leifam tani khara khangnakiba aduga aseng leifamsu kadai dagino karino haiba phajana khangnakiba natte somorjinna jalamdagi matam aduda nganthoida nang mafam asida toina lakbra haduna hangi nganthoisu marak marakta lagi haduna somorjita gomki numittugi matungdagi somorjit yamna toina biti pak adomda lakhi nganthoi lakbra haduna adum yengi nganthoisu toina mo laktrabasu marakta asum lakhi ahanba numitta somorjin mangonda wa kaya ma hangi batarabasu toina hena khalude adubu biti pakta lapu kudingidi somorjin mahakbu adum uki aduga nganthoina su mabu ubane mamanabi sing yabu matamdadi somorjin mangonda wari sade magi manakta su chalakte aduga nong phadok matomta lakpa tarabade somorjit magi manaka chalaktuna wari adum sarame nganthoisu hojikti somorjitna yama toina lakpa amadi mangonda lumlaga yengo matau kayado kariguma khara khal habade adum khange nomgi numitta nganthoi matomta lakpa numit amadane numittudadi somorjitna mangonda nang phone paibra nangi phone number loge haduna nganthoi dharakki nganthoisu hojikti makhoi ani wari khara sanabaduna phone pai haduna magi number phauba somorjita piki numittugi matungdagi makhoi ani phone da wari khara sanaba pau phonabadi adum haure mamanabi sing aduna su nganthoi da hange handakti nangse mausaga manadre nangna wari saribado kanano karino haduna nganthoi da hangmane nganthoi su wa kari matalotte imanabane haduna magi mamanabi sing aduda phajana wari saramme tamlamme mamanabi sing aduna su kanano kari lamdagina haduna hangba matamda nganthoida loina haidolamme tatholamme nganthoy ta senamak yamna chamba bam upaw phabanu pini mabukta walot pahide karigumba ngasi lolo batarbasu hayeng nongamda asum haidokunu pini mamanabi sing aduna koina bunu para haduna hangbada nganthoina natte makhoi ani thena kiba unaki bagi wari khidimak
loina tamlamme hairamme mamanabi amana nganthoida samojina nangi number loribado nangu nushibagine ado nangsu hojik nupa amat koina de nakhoi ani koina ro haduna phagi kaya ma tawi nganthoina su yamna chamna khome hoi aisu khali bane adubu nupa mana hairaktabanina karamna aina han hekta koina si haigani asumna mukhoi masen phagi donaraga nokpa kaya ma diyawe tasengna mok samojina su nganthoi bu khalle aduga nganthoi su samojit bu adum khalle haida haidona de phongdona de nungti numit khutingi marak marakta thabak hangom matamda makhoi ani phone da wari kaya ma sanai nganthoina hairiba wasing amadi samojina hairiba wasing aduna makhoi ani gi thamoida kari gumba kharati khanai haiba samojina su khange aduga nganthoina su khange haidona da bi wa khaktani nong masu samojina magi whatsapp ki status ta asumni irame pungning ge dingba pamba se phongdoktana thamba yamna wai asibu karamba kanda phongdokpa yagada ge hadana samojina thamkibada nganthoina su thingnarame mathangi numit amada su nganthoina amuk asumni iraga thalame nupi yoina poglubase hainingba kaya amasu haidokpa ngamdre thauna leidaba pangdaba mi amaka pangkhak oire hadana nganthoina iraga thalame magi status aduda mamanabi kaya amana reply tore wa hanglae nang si handakti mausa ka manadre kanano karino hadana wa kaya manglae nganthoi su ikai jaba kaya aduna magi thokpa ngamnaba adum khumme aduga samojina phauba mongonda halakpane kaidobu yaurage kari torage haduna hanglae samojina adum halakpada nganthoi di hena su ikai ramme aduga magi masada pakatpusu pharamme masu khumki chumna sum thambanida aigi wakhalda phorakpa aigi thamoida phauba singado adum ibani haduna yama chamadi khumki samojit su magi wakhalda khalle mahana kari gumba nganthoidu nungsi haibada nganthoini yarakani haduna yama chena thajaba kaya amadi samojit adum phaujai nganthoina su mabu hena khanjaribani nungsi jaribani matam khare ke tungdadi nongmadi samojit nganthoida ikaiba khudimak thadoktuna nungsi harame samojit adumna nungsi harak matamdadi nganthoi kirimata khumba ngamdre mana nungsi jaba mana khanjaba nupa amana aduma nungsi harak matamda mahak kari haigani kari khumgani numittumadi mahak ikaiba kaya amana pakhum pikide pathangi numittane magi nuksibage pakhum samojit pikiba samojit chu nganthoina mabu nungsi harakpada kaya gimate haraujaki nungaijaki numittugi matungdagi makhoi ani nuksinaba khangnaba haibada adum oire hana wari sanarambadagi makhoi ani hojikti yamna toina kuinu kuinu wari sanaba adum hengalae numidangi matamdasu makhoi ani phone da wari kaya ama yama thengna wari sanaki nganthoidi samojina magi punsida ahan manuksinaba ahan maknaba nupane aduna mahak samojiki wakhalda pungaw ngawre aduga samojiti adopa nupi koibra koidabra haiba nganthoina su khangde aduga hangom matamdadi kanasu koide mana ahan bani haduna khumlakpada nganthoi hena haraujabani nungaijabani college chattaba suti leba matamda nganthoi ga samojika adum unai thengnai mokhoi ani gi nuksina basu nongmunobagi asum hengalae samojina nganthoi ba khanbadagi nganthoi na samojitpu nuksijaba khanjabana hena saruk chama chama hele halakpu khudingi mamanabi singda samojiki wari tamak nganthoi na tame hanadi mamanabi singaduna nganthoi gi mateng yamna palamme nupa ma to kajadabani aduna ahama nupa kojabagi asumna tawjarbini haduna thawna kya ma pibirame adubu nganthoi ne hena khanba mana hena nuksibagi mong ma to kya ma utpatuda mamanabi amana nganthoi da phajana hairame nangna tawribada nangna samojitpu kai henu nuksijaba khanjabagi damak tawribani haibasu ikoi khangne adubu nang nuksijaba kaya adudi thamonunga thamo mapan thom uthokano aina hairibase nangi phanabane nupa haibasidi nupane nangna mabu kai hena khanjare nuksira haiba ulaba matam aduda nupaduna nangonda khudong chaba kaya ma lokhibi yai nangi puchida awaba kaya ma thengna hoba yai aduna phana kana nuksiba tarabasu nang thamonunga thamo haduna mamanabi amana nganthoida phajana hairame nganthoisu mamanabi sing aduna haibade adum yai adubu
Somojit unaba matamdadi mamaanabisingna hairambasing ado loina kautokki. Somojit unabada mahak asum pangthakki. Somojit mahakna kai hena khanjaba nusijaba kayaduna Somojitna haiba khudibak adum yarame. Somojitna nganthoi da hostel da leba matamda langano aduga namaanabisinga pullaga atopa thabak kaya ama kuja chatpada tawguna hadana wa kaya ama hairakpada nganthoi adum ilame. Hojikti magi mamaanabisinga aduna thaba amata chamina che haiba phawba Somojitpu kijaba kaya aduna nganthoi yaramde. Somojitna haiba khudimak mahakna yamanumna khanjarame. Nupa khangnaba tarabasu kai helabadi ngangba saiba haibase masana tabane. Nganthoi Somojitka mahakka nuksinakhiba khanakhibadagi lairiksu toina pade. Matam ayambada mahakka Somojitka phone sumori sarak lerame. Class yawa matamdana class yaure. Class hek loikibadagi mahak phone adum koduna Somojitka mahakka wari sarak lerame. Numidangi chak chaba matamdana chak chare. Chak cha topkasu amuk makhoi ani wari adum sarak lerame. Magi adumna kai helakpa mong mato kaya aduda mamaanabising aduna ngangle. Ibema nangsi kare henmalle. Hayeng karigumbada Somojitna nangbu langthokpiramba tarabadi nang awabo oigani haduna wa phabo hairamane. Adubu ngathoina phajana khomme. Tamo Somojitti yamna phabane. Nupisu amata koide. Made aigidamakta yamna phana khanbi. Nakhoina khalliba matamsigi mathong chadaba ngausinaba nupado tamo Somojitti natte yamna phaba nupane. Aina mabu masak muna khange. Khangdeda masi yamna phai. Aigidamaktasu afaba wa kaya ama adum haibe. Mana hayengwai medical phawba tarabadi mukho yumgi ahalsingdo ekoira tharakani. Aduga ahal masan wari sanangin haduna wari kaya ama tamme. Nganthoigi adumna yamna chamna mana Somojitpu khanjaba nusijaba mong matawsing aduda mamaanabising adudi nganthoigidama khanbibada yamna wajarame pakhatpirame. Nganthoise yamna pangi yamna chamme haibasu mamaanabising aduna loina khangni. Makhoina di matam ayamada nganthoida pautok kyama pirame hairame. Adubu nganthoidi Somojitpu nusijabana punamak arembu oirame. Nuti numit khutingini mamaanabising aduda Somojitka maga sanaba unabagi wari kaya ama adum tamme. Mabu yamna khanbi mabu yamna nusibi haduna nungaiba nusiba wari kaya ama mamaanabising aduda tamme. Mamaanabi amana khumme. Ibema nanga maga thungnabadi ekhoisu pame. Adubu matamsigi nupasingche tamba ngamde. Nangna pangliba nangi chamchamba mataw asiga hairagadi ekhoi nangidama khanbada yamna waribane. Asumna wari kaya amasu saramme. Nongmasu nganthoina toina magi nuksijaba Somojitka wari adum saraga leibada makhoigi schoolgi wardenna phawba phone do pharabane. Khare henmalle larik ipa padre haduna phone mulaga leikhrabane. Adubu maga tumineriba mamaanabising aduna phajana haijabadagi amuksu phone piraklabane. Asumna matam kaya ama adum hawkhre. Tholiba thodosing ase tha anihumgi warini. Ngasidi February tha yaure. February gi tang 13 Valentine Day numit asida nganthoina Somojitta piti pakta unase haduna matam thaki. Somojitsu lakani haduna nganthoida wari sarakle. Nganthoidi Somojitkidamakta posai kaya ama langduna numituda mangonda pinabani haduna thaurang tawjare. Magi hostel da leiminabi mamaanabising loinana Somojitta pinabagidamakta gift sembada makhoi puna tawminare. Numit aduda mamaanabising aduna nganthoida wari kaya ama sarame tamlamme. Makhoina sarakwa wari sing aduna nganthoi haraubana nokjarame. Numituda mana nokjariba harauriba adudi mamaanabising aduna asukuina leiminarakpada amukta phabu ude. Numitun ahanbane nganthoi pena nokjai harauje. Numittumasu adum hauki. Ngasidi February ki tang 10 Valentine Day numit yaure. Nungthingi pung 2 tarakpa daida nganthoina batam thanakibagi matungina piti pakta Somojit lakpa ngaiki. Makhuttasu achoba khaw ma paiduna Somojit pinanabani haduna phamlaga ngairi. Somojit hoji phawba magi manakta laktri. Makhoi anidi ngarangi numittabadi numidang wari sanai. Numidangi pung 4 tarakpa daida Somojit mangonda
ꯃꯦꯁꯦꯖ ꯑꯃꯗ ꯊꯥꯔꯝꯕꯅꯤ ꯑꯩ ꯐꯣꯟ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯑꯣꯐ ꯊꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯝꯂꯝꯃꯦ ꯃꯦꯁꯦꯖꯇꯨ ꯊꯥꯔꯝꯂꯒ ꯁꯣꯃꯣꯔꯖꯤꯠꯀꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯣꯐ ꯊꯝꯈ꯭ꯔꯕꯅꯤ ꯉꯁꯤꯒꯤ ꯑꯌꯨꯛꯇꯁꯨ ꯉꯥꯟꯊꯣꯏꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯐ ꯑꯗꯨꯝ ꯂꯩꯔꯤ ꯉꯥꯟꯊꯣꯏꯁꯨ ꯂꯥꯟꯅ ꯈꯟꯕ ꯋꯥꯔꯧꯕ ꯍꯥꯏꯕꯗꯣ ꯊꯣꯏꯗꯣꯛꯅ ꯐꯥꯎꯗꯦ ꯁꯣꯃꯣꯔꯖꯤꯠꯅ ꯍꯥꯟꯅ ꯃꯥ ꯐꯣꯟ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯕꯅꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2:30 ꯇꯥꯔ ꯐꯥꯎꯕꯗ ꯁꯣꯃꯣꯔꯖꯤꯠ ꯂꯥꯛꯇꯦ ꯉꯥꯟꯊꯣꯏ ꯑꯁꯨꯝ ꯉꯥꯏꯔꯝꯕꯗꯒꯤ ꯁꯣꯃꯣꯔꯖꯤꯠꯀꯤ ꯅꯝꯕꯔꯗ ꯑꯃꯨꯛꯀ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯑꯣꯐ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3:30 ꯈꯔ ꯍꯦꯜꯂꯕꯅꯤ ꯑꯁꯤ ꯐꯥꯎꯕꯗ ꯁꯣꯃꯣꯔꯖꯤꯠ ꯂꯥꯛꯇꯦ ꯉꯥꯟꯊꯣꯏ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥꯟꯊꯣꯏ ꯎꯕ ꯃꯇꯝꯗ ꯅꯪ ꯉꯥꯟꯊꯣꯏꯔ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ ꯉꯥꯟꯊꯣꯏꯁꯨ ꯅꯨꯄꯥꯗꯨ ꯃꯁꯛ ꯈꯪꯗꯕꯅ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯉꯥꯟꯊꯣꯏꯗ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯁꯣꯃꯣꯔꯖꯤꯠꯇꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯃꯥꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯦ ꯃꯥ ꯉꯁꯤꯗꯤ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯉꯥꯟꯊꯣꯏꯅ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯣꯠꯂꯦ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯀꯣꯟꯅ ꯊꯪꯗ ꯉꯥꯟꯊꯣꯏꯅ ꯉꯔꯪ ꯉꯪꯗꯨꯅ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕꯁꯨ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯣ ꯑꯣꯐ ꯂꯩ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯑꯗꯨꯝ ꯍꯪꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯣꯠꯄ ꯉꯝꯗ꯭ꯔꯦ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯉꯥꯟꯊꯣꯏ ꯑꯩ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯁꯣꯃꯣꯔꯖꯤꯠꯇꯣ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯉꯥꯟꯊꯣꯏ ꯊꯥꯖꯈꯤꯗꯦ ꯃꯁꯥ ꯄꯨꯝꯕ ꯑꯉꯛꯄꯗ ꯄꯤꯛ ꯊꯟꯈꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯥꯎ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯈꯤ ꯊꯤꯡꯕ ꯉꯝꯗꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯉꯥꯟꯊꯣꯏ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯁꯨ ꯃꯣꯟ ꯈꯜꯂꯛꯏ ꯁꯣꯃꯣꯔꯖꯤꯠꯅ ꯑꯁꯨꯝꯅ ꯇꯧꯈꯤꯅꯤ ꯑꯁꯨꯝꯅ ꯅꯝꯊꯥꯛ ꯇꯧꯈꯤꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕꯗꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯁꯤꯗ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯎꯅꯔꯒ ꯃꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯗꯣꯜ ꯑꯁꯦ ꯄꯤꯒꯅꯤ ꯈꯟꯖꯔꯝꯕ ꯉꯥꯟꯊꯣꯏ ꯍꯧꯖꯤꯛꯇꯤ ꯀꯞꯄ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯅꯤ ꯃꯍꯥꯛ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯄꯤꯒꯤ ꯈꯟꯖꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯃꯥꯒꯤ ꯍꯣꯁꯇꯦꯜ ꯇꯝꯅ ꯀꯞꯂꯒ ꯂꯥꯛꯈꯤ ꯉꯥꯟꯊꯣꯏ ꯍꯧꯖꯤꯛꯇꯤ ꯍꯣꯁꯇꯦꯜ ꯌꯧꯔꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯊꯦꯡꯅꯩ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯊꯔꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯉꯥꯟꯊꯣꯏꯗ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯉꯤ ꯉꯥꯟꯊꯣꯏ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗꯦ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯆꯦꯟꯅ ꯀꯣꯜꯂꯒ ꯀꯞꯄꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯪꯂꯕꯁꯨ ꯃꯍꯥꯛ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯗꯦ ꯃꯍꯥꯛꯅ ꯈꯨꯝꯕ ꯍꯥꯏꯕꯕꯨ ꯏꯇꯥ ꯅꯈꯣꯏꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯤꯡ ꯑꯁꯦ ꯎꯠꯊꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯇꯥꯠ ꯍꯩꯕ ꯆꯤꯔꯣꯜ ꯍꯩꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯂꯧꯔꯨꯗꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯩꯆꯥꯛ ꯐꯪꯂꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯆꯦꯟꯅ ꯀꯣꯜꯂꯒ ꯀꯞꯄꯤ ꯀꯣꯟꯅ ꯊꯪꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯉꯥꯟꯊꯣꯏꯗ ꯐꯖꯅ ꯍꯪꯕꯗꯒꯤ ꯉꯥꯟꯊꯣꯏ ꯏꯀꯥꯏꯅ ꯀꯞꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯇꯥ ꯇꯥꯃꯣ ꯁꯣꯃꯣꯔꯖꯤꯠꯇꯣ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯕꯨ ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯔꯨꯕꯒꯤ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩꯔꯥ ꯑꯩ ꯉꯁꯤꯗꯤ ꯅꯤꯡꯇꯝꯅ ꯑꯃꯨꯛꯇ ꯀꯞꯀꯦ ꯅꯈꯣꯏ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯈꯪꯕꯤꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯉꯥꯟꯊꯣꯏ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯉꯥꯟꯊꯣꯏꯕꯨ ꯀꯣꯜꯂꯒ ꯀꯞꯈꯤ ꯌꯥꯝꯅ ꯄꯪꯖꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯉꯥꯟꯊꯣꯏ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 11 ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥꯒꯤꯗꯤ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯡ ꯑꯗꯨꯕꯨ ꯎꯅꯔꯒ ꯅꯣꯡꯃꯤꯟꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯥꯟꯊꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯀꯥꯏꯕ ꯑꯋꯥꯕ ꯃꯩꯆꯥꯛ ꯐꯪꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯔꯝꯕ ꯆꯦꯟꯅ ꯊꯥꯖꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯇꯥꯠ ꯇꯧꯔꯝꯕ ꯃꯤꯅꯝꯂꯝꯕ ꯀꯌꯥꯁꯤꯅ ꯉꯥꯟꯊꯣꯏ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯈꯪꯅꯈꯤꯗꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ
Valentine Day numitna lakpada mahak hekta makauba ngamde magi nuksijaba Somrajitpu adum nusingi adubu nisingi haduna kari upai lei Somrajiti nungaiba punsi amada magi nupi aduga luhonlaga nungaina leikhrbani adubu nganthoi gi punsi kapchaba ningam hodaba natana kari upai lei mayambu aroibada amukana khurumjari